ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯐꯨꯝꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤ ꯑꯃꯈꯛ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯆꯅꯨꯂꯦꯝꯕꯤꯅ ꯃꯈꯨꯠ ꯑꯅꯧ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯜꯂꯤ꯫ ꯍꯤꯔꯨꯕꯥꯛ ꯑꯗꯨꯗꯅ ꯉꯥꯔꯨꯕꯥꯛ ꯑꯃ ꯌꯥꯎꯔꯤ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥ ꯈꯔ ꯌꯥꯎꯔꯤ꯫ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯄꯤꯛꯅ ꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯍꯥꯛꯅꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯏꯔꯕꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯉꯥꯌꯣꯟꯕꯤ ꯑꯃꯨꯛ ꯑꯣꯏ, ꯁꯤꯡꯖꯥ ꯌꯣꯟꯕꯤ ꯑꯃꯨꯛ ꯑꯣꯏ, ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯃꯨꯛ ꯑꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯁꯨꯝ ꯍꯣꯟꯕꯅ ꯄꯥꯠ ꯋꯥꯡꯃꯗꯨ ꯌꯧꯔꯦ꯫ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨꯗ ꯍꯣꯟꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯉꯥꯔꯨꯕꯥꯛ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯀꯩꯊꯦꯜꯗꯅꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯊꯔꯣꯅ ꯍꯥꯏ, "ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯂꯣꯏꯅ ꯄꯠꯂꯦ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯡꯁꯥꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ, ꯄꯣꯠ ꯑꯃꯠꯇ ꯀꯨꯏꯅ ꯊꯝꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯠꯂꯕꯅꯤꯅ ꯀꯅꯥꯝꯇꯅꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯟꯗꯣꯡ ꯈꯖꯤꯛ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯣꯟꯕ꯭ꯔꯕꯨꯅꯦ, ꯁꯦꯂꯦꯞ ꯃꯥꯡꯗꯨꯅ ꯇꯣꯛꯀꯗ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ." ꯃꯍꯥꯛꯀ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯔꯣ ꯏꯕꯦꯝꯃ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯣꯏꯖꯤꯟ ꯈꯔ ꯑꯋꯥꯡꯈꯨꯜ ꯑꯁꯤꯗꯒꯤ ꯂꯧꯔꯨꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯍꯦꯛ ꯂꯩꯔꯗꯤ ꯌꯦꯡꯉꯨꯅꯤ꯫ ꯑꯌꯨꯛꯇꯒꯤ ꯌꯣꯜꯂꯛꯄꯅꯤ, ꯅꯨꯡꯊꯤꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯉꯔꯥꯡꯁꯨ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯁꯤꯜꯂꯤꯕ꯫ ꯈꯪꯗ꯭ꯔꯦꯗ, ꯐꯝꯂꯤꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕꯁꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡꯃꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯑꯃꯨꯛ ꯆꯥꯕꯗ ꯑꯅꯤꯔꯛ ꯁꯨꯅ ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡ ꯉꯥꯛꯇꯅꯤ꯫ ꯁꯤꯟꯐꯝ ꯑꯃ ꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ ꯑꯩꯗꯤ." "ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯃꯛ ꯄꯠꯐꯝ ꯐꯝꯃꯨ꯫ ꯁꯤꯠꯅꯤꯡꯕ ꯃꯇꯝꯗ ꯃꯔꯥꯏꯅ ꯁꯤꯠꯆꯁꯅꯤ꯫ ꯊꯕꯛ ꯁꯨꯔꯒ ꯋꯥꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯐꯝꯕꯁꯤꯅ ꯑꯣꯏꯅ ꯋꯥꯖꯒꯦ ꯑꯩ꯫ ꯑꯗꯨꯅ ꯐꯠꯇ꯭ꯔꯅꯦ?" ꯍꯌꯦꯡ ꯁꯤꯕꯒꯤ ꯃꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯂꯦꯟ ꯁꯔꯨ ꯄꯣꯂꯥꯡꯁꯦ ꯄꯨꯡꯀꯣꯟ ꯍꯦꯛ ꯀꯣꯟꯗꯨꯅ ꯂꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕꯁꯦ ꯎꯁꯨꯛ ꯌꯨꯡꯕꯒꯨꯝꯅꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ "ꯑꯗ ꯇꯥꯍꯤ ꯏꯕꯦꯝꯃ, ꯑꯗꯨꯕꯨꯗꯤ ꯅꯪ ꯑꯩꯗ ꯅꯠꯇꯦ꯫ ꯌꯦꯡꯉꯨꯗꯅ ꯀꯩꯊꯦꯜꯂꯣꯡꯉꯩ ꯄꯥꯜꯂꯤꯕꯁꯤꯡꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯍꯜ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯃꯇꯝ ꯂꯦꯟꯅꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ, ꯍꯤꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯃꯥꯟꯅꯗꯦꯗ ꯏꯆꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯆꯅꯨꯂꯦꯝꯕꯤꯗꯨ ꯐꯠ ꯆꯪꯂꯛꯏ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯊꯔꯣꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯃꯀꯣꯛꯇꯒꯤ ꯉꯥꯔꯨꯕꯥꯛ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯡꯊꯩ꯫ ꯁꯣꯔ ꯃꯄꯤ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯕꯨ ꯄꯥꯛꯊꯗꯨꯅ ꯇꯧꯕ ꯍꯧꯏ꯫ ꯊꯔꯣꯅ ꯈꯨꯝꯃꯤ, "ꯀꯨꯝ ꯀꯥꯡꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯍꯌꯦꯡ ꯐꯥꯎꯕ ꯄꯥꯏꯔꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯨ." ꯆꯅꯨꯂꯦꯝꯕꯤꯅ, "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯕꯨ ꯀꯌꯥꯝ ꯁꯤꯠꯂꯕꯒꯦ?" ꯃꯇꯥꯡ ꯑꯁꯤꯗ ꯊꯔꯣꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯑꯉꯧꯕꯤꯅ ꯁꯠ ꯈꯨꯝꯃꯤ, "ꯕꯦꯝꯃ, ꯑꯇꯩ ꯑꯇꯩ ꯁꯤꯠꯄ ꯁꯤꯠꯇꯕꯨꯗꯤ ꯈꯪꯗꯦ, ꯃꯇꯝꯗꯤ ꯐꯖꯅ ꯁꯤꯠꯂꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯒꯅꯦ ꯑꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯅꯆꯦ ꯊꯔꯣꯁꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ." "ꯏꯅꯦꯒꯤ ꯋꯥꯁꯤꯗꯤ ꯐꯅ ꯅꯨꯡꯉꯥꯏꯔꯤ." ꯊꯔꯣꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯀꯔꯤ ꯀꯔꯤ ꯉꯥꯅꯣ? ꯑꯆꯧꯕꯁꯨ ꯌꯥꯎꯔꯤꯅꯦ." "ꯏꯆꯦ, ꯏꯃꯥꯅ ꯐꯥꯔꯛꯄ ꯉꯥꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯊꯦꯜꯁꯤꯗ ꯌꯣꯜꯍꯧꯕ ꯂꯥꯛꯄꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯇꯥꯁꯤꯟꯈ꯭ꯔꯅꯤ꯫ ꯑꯩꯅ ꯌꯣꯜꯂꯤꯕꯁꯤꯕꯨ ꯁꯤꯠꯀꯗ꯭ꯔꯥ ꯈꯪꯗꯦ." "ꯁꯤꯠꯀꯅꯤ ꯁꯤꯠꯀꯅꯤ, ꯅꯃꯥꯅ ꯌꯣꯟꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛ ꯁꯤꯠꯄꯅꯤ." ꯑꯉꯧꯕꯤꯅ, "ꯅꯃꯥ ꯍꯥꯏꯔꯒ ꯅꯃꯥꯗꯨꯗꯤ ꯀꯩꯗꯧꯍꯧꯔꯦ?" "ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯌꯦ, ꯃꯗꯨꯕꯨ ꯃꯈꯣꯏ ꯈꯔꯅ ꯀꯟꯅ ꯏꯁꯤꯠꯍꯧꯏ꯫ ꯉꯥꯁꯤꯡ ꯑꯁꯦ ꯑꯩꯅ ꯑꯣꯏꯅ ꯄꯨꯔꯒ ꯌꯣꯟꯕ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯅ ꯂꯣꯏꯕ ꯉꯥꯏꯗꯨ ꯂꯩꯔꯕꯗꯤ ꯃꯇꯝꯁꯦ ꯊꯦꯡꯂꯒꯗꯕ." "ꯅꯃꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯀꯣ ꯆꯅꯨꯂꯦꯝꯕꯤ꯫ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯅꯧꯔꯕꯤ ꯃꯍꯥꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ." "ꯑꯋꯤꯅꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ." ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯄꯥꯗꯨꯗ ꯆꯪꯉꯛꯇꯨꯅ ꯂꯦꯞꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, "ꯕꯦꯝꯃ, ꯉꯀ꯭ꯔꯥꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ?" ꯆꯅꯨꯂꯦꯝꯕꯤꯅ, "ꯏꯅꯦ, ꯑꯆꯧꯕꯁꯤꯕꯨꯔꯣ? ꯃꯥꯅꯤ, ꯀꯌꯥ ꯑꯣꯏꯒꯅꯤ?" "ꯏꯅꯦ, 8.5 ꯄꯤꯔꯣ." ꯃꯃꯜ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ, "ꯉꯀ꯭ꯔꯥ ꯑꯃꯗ 8.5 ꯌꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯇꯥꯡꯂꯦꯅ." ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯍꯥꯏ,
Ngakra kaina haiba nga asidi chabadi yamna phakraba ngani. Haksangda yamna kane haidunane lainaribani. Hongbu hongwalabani. Nupiduna amuk hawi haibadumadi aisu khangida. Aduda mamalse khara tahanimna haibani. Janu lembina. Ine yamna haibasu nate madumadangdi sunaba pibiro. Hoi hoi masimu leikrage ai. Asi haraga se lawthoktu pi ngadu puduna mak chakre. Nupidu sakhibaga nupa mamuk changlei nupaduna Janu lembi bu yengduna hai. Janu lembi namadi nama kaithel karaktabro. Au khaton. Mikau miram phabi Janu lembi ni piklingai dage hongna mamagi matung inaduna kaithela chalaklaba oibana kaithel ki phibambu mahakna muna khangi amaromda kaithel aduda pafam phamlibi nupi singa dunasu Janu lembi bu lairabani haiduna yamna nushina tawjai. Nupa aduna mo mahakbu masaga ngamhongdabrane. Imado thabak khara chilhauba aduda ainu hoine hekta yaida namagi mateng panggadabani. Aisi nga amatang lege haidun tawbani. Nangi nga sibu kari none. Asi haiduna ngarubak adu yariba nga singa dubu munna yengi. Nupasigi mamingna Tolen kaurammi Tolena makuna nga amada thinduna hai. Masigi sari nga simoin hekta lekhrage mamal bukayano. Janu lembina mamal haidun lahawi Tolen chaikre masida angawin haire. Isa Janu lembini yon mga asidi onthok na posi phakre dako. Ngasai nungan madagi yon bay khoi phawba adum na pot yon jine. Tharo namuk. Hausikan yemi singsi manama singa amata sana dramale. Nga sa oina ngakta sanakre. Khangdeda nga oina yon mana phagadawribra. Janu lembina. Noma gi haibaduni. Imana kaidel halakpada nga hamta sidana halakpasu yawi. Tamanga munatida. Angawina wapam masat haire. Ibema husiki nupado nang masak khangbra. Ine khangi aikhoidasu marak marakta lai. Aigadi kaya wari sanade. Imagadi toina sanabani. Mamingna Tolen. Khulai ka asida sel pai misak amani. Mahakse nupi thirisu hai thirudrisu hai. Chapsan he khangbudi ngamte. Adubu mahaki mong mataw sidi pakhang sari kaina hainabado madu male. Makhoidage aikhoina chahi kharabudi halamgani. Adubu ibema nak chekti siluko. Wapam asida Janu lembina khummi. Ine wapam adubu hujiki nupado lamsa sajat ludaba nupara. Nati adugu mini haiba nate. Adubu miyoibagi nunggi oiba saktambu kanana khangba ngamgani. Isadadi mahangna dumna khak khaloida. Adugi ni na haibiri wapamduna karino. Aidi wakhal taba ngamdre. Kari sunateda. Angawina sumna wa thaidokduna haigi khan wapam aduma haidoktuna tumina laikre. Janu lembigi pofam aduda mi khara lakduna mahakni yoliba ngasing adubu khara leinakre. Madugi tungdani tharona hai. Janu lembi numisisu tasingre. Nangi poto losinaba tawro. Ine khoisune yumda kumlagi. Hoi, aisu chatninglabani. Angawina amuk. Nangdi nathanta amuk pat asilanduna chakadoribu oirinine. Au mani ne. Amambasida phajana hoduna chatluko. Loisilo namani yumda ngairamlani. Angawbi amasung tharosu mapot masai pumba loina loisinduna mayum maikai pangkre. Kaithela duda pupam phamlaba miyoi singsu amam anini loina hanakre. Janu lembisu ngarubak aduda are manga kharado hapchili madugi tungda ngarubak adu makokta thongatuna hithangpham tamna amuk chatlammi. Hithangphamda khamduna thamba mahaki heduda ngarubak adubu hapchili. Mahaksu hiduda kakhatuna hidubu hondoklami. Mahakni hidubu asum holakpada amam marak aduda kanaguma masu awang may kaidagi hiholay. Misak asi Tolena Janu lembibu yengduna haire. Ibema nang hujikta yumda libra. Janu lembina mathamoy adu tanik na khumi. Hoi khaton. Tolen chahini phukra helaba nupa amakhakni. Janu lembina magi mathamoyda Tolen haibu misak asibu jingnabadi phawri. Madugi sapsaba maramde mahakna tasina khangdri Tolena mo haire. Nangbu karangana yumdan ba yadabro amamusida natomta nate ai thinbiu haibro. Wafam asida amuke hena Janu lembigi thamoyda pakhatkre mahakna khummi.
ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯗꯨꯕꯨ ꯈꯔ ꯀꯟꯅ ꯍꯣꯜꯂꯝꯃꯤ ꯑꯗꯨꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯊꯝꯕꯥꯜꯅ ꯏꯃꯥꯒꯤ ꯆꯅꯨ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯆꯅꯨ ꯂꯦꯝꯕꯤꯅ ꯉꯥꯔꯨꯕꯥꯛ ꯑꯗꯨꯃꯁꯨ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯨꯝꯃꯤ ꯍꯣꯏ ꯏꯃꯥ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯏꯃꯥ ꯍꯧꯖꯤꯛꯇ ꯆꯥꯛꯃꯩ ꯊꯥꯒꯠꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯗꯣ ꯏꯃꯥ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯊꯝꯕꯥꯜꯅ ꯉꯛꯆꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯝꯃꯤ ꯀꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦꯅ ꯊꯝꯕꯥꯜꯅ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯍꯪꯉꯤ ꯏꯆꯥꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯂꯨꯕꯕꯨ ꯉꯥ ꯀꯌꯥꯝ ꯌꯣꯜꯂꯛꯀꯦ ꯈꯔ ꯌꯣꯜꯂꯛꯏ ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯁꯤꯗ ꯉꯥ ꯈꯔ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥꯅ ꯐꯖꯅ ꯊꯝꯃꯣ ꯍꯣꯏ ꯍꯣꯏ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯨꯅ ꯊꯣꯡꯂꯛꯑꯒꯦ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛ ꯂꯥꯛꯄ ꯈꯥꯇꯣꯟꯗꯣ ꯃꯥ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯈꯪꯉꯤ ꯀꯩꯗꯧꯔꯕꯒꯦ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ ꯏꯃꯥ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯨꯝꯕꯗꯤ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇꯈꯛ ꯍꯪꯈꯤꯗ꯭ꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯪꯂꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯅ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯊꯝꯕꯥꯜꯅ ꯈꯨꯝꯃꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛꯅꯤꯗꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯅ ꯀꯔꯤꯒꯤ ꯊꯝꯕꯥꯜ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯨ ꯃꯍꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯍꯦꯛ ꯄꯣꯛꯆ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯋꯥ ꯃꯤꯅꯝꯗꯨꯅ ꯃꯍꯥꯛ ꯈꯨꯝꯖꯤꯜꯂꯔꯤ ꯏꯃꯥꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯨꯕ ꯑꯗꯨꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯀꯌꯥ ꯌꯥꯝꯕ ꯁꯦꯜꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯍꯟꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗꯗꯤ ꯃꯃꯩ ꯃꯀꯣꯛ ꯆꯞꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ ꯃꯗꯣ ꯑꯉꯥꯡꯅꯒꯤ ꯃꯊꯧꯔꯥ ꯂꯩꯇꯗꯨꯅ ꯄꯨꯔꯤꯕꯅꯤ ꯄꯨꯔꯕꯗꯤ ꯁꯤꯡꯅꯕ ꯍꯣꯠꯅꯕ ꯌꯥꯗꯕ꯭ꯔꯣ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯗ ꯆꯪꯍꯟꯒꯅꯨ ꯍꯩ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯁꯖꯠꯇꯣ ꯎꯊꯣꯔꯛꯀꯅꯨ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯟꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯤ ꯅꯪ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔో ꯆꯅꯨ ꯂꯦꯝꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯇꯅꯤꯛꯆꯩ ꯃꯍꯥꯛ ꯃꯁꯥꯅ ꯉꯥꯡꯖꯔꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯃꯈꯛꯅꯤ ꯊꯝꯕꯥꯜ ꯄꯣꯠꯐꯝꯗ ꯊꯥꯔꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕు ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯊꯔꯣꯅ ꯍꯥꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯠꯂꯒꯦ ꯄꯣꯠꯁꯨ ꯁꯦꯠꯇ꯭ꯔꯤ ꯐꯝꯗꯨꯅ ꯁꯨꯝ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯑꯉꯧꯕꯤꯅ ꯆꯠꯂꯣ ꯆꯠꯂꯣ ꯌꯨꯝꯗꯨꯗ ꯅꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯊꯝꯕꯥꯜꯅ ꯉꯥꯔꯨꯕꯥꯛ ꯑꯗꯨꯕꯨ ꯐꯩꯖꯥ ꯁꯥꯗꯨꯅ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯠꯂꯦꯀꯣ ꯏꯆꯦ ꯑꯉꯧꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯂꯛꯏ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯉꯥ ꯌꯣꯟꯕꯤꯅꯤ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯀꯥꯕ ꯉꯝꯗꯕ ꯅꯨꯃꯤꯠꯇꯅ ꯃꯆꯥꯅꯨꯄꯤ ꯆꯅꯨ ꯂꯦꯝꯕꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯃꯨꯛ ꯌꯣꯟꯕꯅꯤ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯊꯧꯗꯣꯔꯛꯏ ꯍꯤꯃꯥꯏ ꯑꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯏꯅ ꯍꯣꯜꯂꯝꯃꯤ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯇꯥꯎꯕ ꯐꯨꯝꯗꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯗꯨ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯏ ꯐꯨꯝꯗꯤ ꯃꯄꯥꯜ ꯑꯗꯨꯗ ꯍꯤ ꯑꯃꯁꯨ ꯍꯥꯟꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯅ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯣꯟꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯃꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯐꯨꯝꯗꯤꯗꯨꯗ ꯀꯥꯈꯠꯂꯤ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯂꯦꯟꯅꯤ ꯇꯣꯂꯦꯟ ꯍꯧꯒꯠꯂꯛꯏ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯌꯦꯠꯄꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯪ ꯑꯩꯒꯤ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤ ꯑꯁꯦ ꯈꯪꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯍꯥꯛꯅ ꯉꯁꯤ ꯈꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯗꯕ ꯂꯩꯔꯦ ꯃꯗꯨꯗ ꯅꯪꯅ ꯀꯔꯤꯒꯤ ꯃꯤ ꯄꯥꯏꯔꯤꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯟꯊꯨꯡ ꯌꯧꯗꯕ ꯅꯨꯡꯁꯤꯕ ꯑꯣꯏꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯄꯟꯊꯨꯡꯒꯤ ꯃꯪꯂꯥꯟꯗꯣ ꯀꯥꯏꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨꯒꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯤ ꯀꯔꯝꯕ ꯃꯃꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯒꯅꯤ ꯅꯪꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤꯗꯃꯛ ꯈꯜꯂꯤꯕ ꯊꯝꯕꯥꯜ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯂꯝꯕꯗ ꯅꯪꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯐꯝꯗ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯇꯦꯡꯕꯥꯡꯂꯕ꯭ꯔꯣ ꯑꯩꯇꯅ
ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗꯒꯤ ꯂꯦꯞꯈꯤꯕ ꯎꯄꯥꯜ ꯑꯩꯉꯣꯟꯗ ꯎꯔꯤꯒꯨꯝ ꯌꯦꯠꯀꯤ ꯅꯤꯡꯂꯝꯗ꯭ꯔꯕ ꯅꯪꯅ ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯗꯦ꯫ ꯂꯁꯤꯡ ꯃꯐꯣꯜ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯀꯔꯤꯁꯨ ꯈꯟꯊꯍꯧꯔꯨꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯋꯥꯈꯜ ꯑꯅꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯐꯥꯎꯔꯛꯄ ꯏꯊꯤꯜ ꯑꯗꯨꯅ ꯅꯇꯝꯄꯥꯛꯇ ꯍꯨꯝꯗꯨꯅ ꯇꯥꯔꯨꯔꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯂꯝꯕꯤꯁꯤꯗ ꯑꯁꯨꯃꯛ ꯆꯪꯁꯤꯟꯈꯤꯕ ꯇꯥꯔꯤꯕ꯭ꯔꯅꯦ? ꯂꯥꯟ ꯆꯪꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯌꯦꯛꯅꯕꯕꯨ ꯀꯤꯗꯨꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯟꯗꯣꯔꯛꯄꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯁꯤꯕ ꯆꯪꯕꯗꯨꯗꯤ ꯀꯣꯟꯅꯒꯤ ꯋꯥꯅꯤ꯫ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯕꯅꯤ ꯃꯔꯨꯗꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯤꯔꯤꯕ? ꯊꯝꯕꯥꯜꯅ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯅꯕ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯍꯧꯅ ꯇꯣꯂꯦꯟꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ꯫ ꯇꯣꯂꯦꯟꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯀꯔꯝꯅꯗꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯨꯒꯅꯤ? ꯇꯣꯂꯦꯟꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯠꯇꯅ ꯍꯥꯏꯈꯤ꯫ ꯊꯝꯕꯥꯜ ꯇꯞꯅ ꯇꯞꯅ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯣꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯗ ꯃꯍꯥꯛ ꯇꯥꯈꯤ꯫ ꯇꯛꯄ ꯀꯜꯂꯕꯗꯤ ꯅꯨꯡ ꯐꯥꯎꯕ ꯇꯨꯝꯃꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯅꯨꯂꯦꯝꯕꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄꯅꯤ꯫ ꯊꯝꯕꯥꯜꯅ ꯇꯞꯅ ꯈꯨꯝꯃꯤ, ꯆꯪꯁꯤꯟꯕꯗ ꯀꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯏꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯆꯪꯕ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩ ꯃꯃꯥ ꯑꯃꯅꯤ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ꯫ ꯇꯥꯏꯕꯪꯒꯤ ꯈꯨꯔꯕ ꯂꯟꯈꯩꯅꯨꯡ ꯑꯁꯤꯗ ꯏꯆꯥꯕꯨꯗꯤ ꯅꯥꯏꯇꯣꯝ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯏꯆꯥ ꯆꯅꯨꯂꯦꯝꯕꯤꯕꯨ ꯑꯩꯅ ꯍꯨꯟꯗꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯉꯁꯤꯗꯤ ꯌꯥꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯉꯁꯤ ꯆꯠꯈ꯭ꯔꯁꯤ꯫ ꯇꯣꯂꯦꯟꯅ ꯍꯟꯗꯛꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯝꯕꯥꯜꯗꯤ ꯀꯨꯝꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩ ꯉꯝꯂꯣꯏ꯫ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩ ꯃꯤꯒꯤ ꯃꯤꯔꯧ ꯀꯤꯖꯩ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯐꯥꯖꯤꯟꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯊꯝꯂꯤꯕꯅꯣ? ꯑꯩ ꯑꯁꯤꯕꯨ ꯅꯪꯒꯤ ꯀꯥꯟꯅꯕ ꯂꯧꯐꯝ ꯑꯣꯏꯅꯗꯃꯛ ꯅꯪꯅ ꯈꯟꯕ꯭ꯔꯥ? ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯅꯤꯡꯗꯕ꯭ꯔꯥ? ꯊꯝꯕꯥꯜ, ꯅꯨꯡꯁꯤꯕꯁꯦ ꯆꯍꯤꯅ ꯈꯥꯏꯔꯝꯗ꯭ꯔꯦ꯫ ꯊꯃꯣꯏ ꯑꯅꯤꯅꯕꯨ ꯌꯥꯅꯔꯕꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯇꯅ ꯅꯨꯡꯁꯤꯕ, ꯑꯩꯇꯅ ꯈꯟꯖꯕ ꯑꯁꯤꯗꯕꯨ ꯃꯁꯤꯗꯤ ꯅꯪꯅ ꯈꯛ ꯑꯣꯏꯍꯟꯒꯅꯨ꯫ ꯂꯥꯎ, ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯟꯕꯗ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯑꯃ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯕꯁꯤ ꯐꯖꯕ ꯁꯥꯖꯠ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯅꯤꯡꯉꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯍꯥꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯇꯟꯗꯟ ꯃꯍꯥꯛꯅ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯨꯒꯅꯤ? ꯅꯥꯟꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯗꯣꯝ ꯂꯩꯕ ꯇꯥꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯄꯥꯏꯁꯤꯜꯂꯤꯕ ꯈꯨꯕꯥꯝꯅꯨꯡ ꯑꯗꯨꯅ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯦ꯫ ꯇꯣꯂꯦꯟꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯤꯡꯊꯩ꯫ ꯃꯍꯥꯛꯁꯨ ꯇꯣꯡꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯣꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯥꯜꯒꯤ ꯍꯤ ꯑꯃꯗꯤ ꯉꯥꯔꯨꯕꯥꯛꯇꯤ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯆꯅꯨꯂꯦꯝꯕꯤꯅ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯗꯨꯅ ꯗꯥꯏꯔꯤꯗ ꯊꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯄꯨꯡ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯏ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯐꯅ ꯀꯨꯏꯔꯤꯁꯦ ꯑꯩꯅ ꯏꯃꯥꯕꯨ ꯉꯥꯏꯔꯛꯂꯤꯕꯁꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯌꯥꯎꯔꯕꯅꯣ? ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯌꯦꯡꯉꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯒꯗꯕꯒꯤ ꯁꯔꯨꯛ ꯈꯔ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯩꯅꯝ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯉꯥꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏ꯫ ꯑꯋꯥꯡ ꯄꯪꯅ ꯍꯥꯏꯒꯠꯂꯤ꯫ ꯃꯃꯥꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯎꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯐꯝ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯇꯦꯅꯦ꯫ ꯀꯗꯣꯝꯗ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯄꯨ? ꯑꯥ ꯀꯩꯊꯦꯜ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯀꯩꯊꯦꯜ ꯑꯁꯤ ꯇꯝꯅ ꯆꯠꯄꯅ ꯆꯨꯝꯂꯤꯒꯗ꯭ꯔꯥ? ꯃꯃꯥꯕꯨ ꯊꯤꯕꯗ ꯀꯉꯥꯎꯅꯔꯕ ꯆꯅꯨꯂꯦꯝꯕꯤꯅ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯗꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯍꯤ ꯑꯃꯈꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦꯗ, ꯍꯤꯁꯤ ꯍꯣꯟꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯒꯦ꯫ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯩꯅꯝ ꯑꯗꯨꯅ ꯍꯤ ꯃꯇꯣꯟ ꯑꯗꯨꯗ ꯊꯝꯃꯤ꯫
ꯃꯈꯣꯏꯅ ꯅꯋꯥꯗꯨꯕꯨ ꯍꯣꯜꯂꯛꯂꯝꯃꯤ ꯄꯥꯠ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯦ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛꯂꯦ ꯑꯗꯨꯕꯨ ꯆꯅꯨꯂꯦꯝꯕꯤ ꯑꯆꯤꯛꯄꯅ ꯄꯤꯔꯛꯄ ꯑꯀꯤꯕ ꯄꯨꯝꯕꯗꯨꯕꯨ ꯂꯣꯏꯅ ꯇꯨꯡꯑꯣꯏꯅꯗꯨꯅ ꯏꯈꯧ ꯂꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯗꯨꯕꯨ ꯑꯗꯨꯃꯛ ꯍꯣꯜꯂꯛꯂꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯈꯔ ꯍꯦꯟꯗꯣꯔꯛꯄꯒ ꯃꯤ ꯌꯥꯎꯗꯕ ꯍꯤ ꯑꯃꯈꯛꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯃꯩꯅꯝ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯔꯝꯃꯤ ꯍꯤꯅꯤꯅꯦ ꯑꯁꯤꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯄꯨ ꯀꯅꯥꯝꯇꯁꯨ ꯌꯥꯎꯗꯦ ꯀꯅꯥꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯆꯅꯨꯂꯦꯝꯕꯤꯅ ꯍꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯍꯤꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯖꯤꯜꯂꯤ ꯍꯤꯗꯨꯕꯨ ꯇꯁꯦꯡꯅ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯣꯟꯈꯤꯕ ꯍꯤꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯔꯛꯂꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯤꯁꯤ ꯏꯃꯥꯒꯤꯅꯤ ꯍꯤꯔꯨꯕꯥꯛꯇ ꯌꯥꯎꯔꯤꯕ ꯉꯥꯔꯨꯕꯥꯛ ꯑꯁꯤꯁꯨ ꯏꯃꯥꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯃꯍꯥꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯁꯛꯇꯝ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯍꯤ ꯑꯗꯨ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯌꯩꯕꯗ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯎꯈꯤꯔꯝꯃꯤ ꯆꯅꯨꯂꯦꯝꯕꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯆꯔꯤ ꯀꯞꯅ ꯀꯞꯅ ꯍꯤꯗꯨꯕꯨ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯑꯃꯨꯛ ꯍꯣꯟꯗꯣꯔꯛꯏ ꯆꯅꯨꯂꯦꯝꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯆꯪꯉꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯇꯦꯡꯊꯥ ꯑꯁꯤꯒꯤ ꯇꯦꯡꯊꯥꯔꯣꯜꯗꯤ ꯏꯌꯥꯏꯗ ꯁꯥꯠꯆꯕꯤ ꯊꯝꯕꯥꯜ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯝꯕꯥꯜꯅꯗꯤ ꯈꯛ ꯈꯪꯕ ꯉꯝꯂꯣꯏ ꯀꯞꯅ ꯀꯞꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯌꯥꯝꯅ ꯇꯥꯍꯥ ꯇꯥꯍꯥꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯅꯤꯁꯤ ꯊꯔꯣꯒ ꯑꯉꯧꯕꯤꯒꯅꯤ ꯊꯔꯣꯅ ꯀꯧꯏ ꯆꯅꯨꯂꯦꯝꯕꯤ ꯆꯅꯨꯂꯦꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯂꯛꯎꯅꯤ ꯅꯪꯕꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯨꯝ ꯃꯔꯤꯔꯛ ꯀꯧꯕꯗ ꯇꯥꯗ꯭ꯔꯕꯗꯨꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯝꯃꯤ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯝꯗ꯭ꯔꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯗꯤ ꯂꯣꯟꯗꯦꯅꯦ ꯏꯆꯦ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯁꯤ ꯊꯔꯣ ꯑꯃꯗꯤ ꯑꯉꯧꯕꯤꯅ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯆꯅꯨꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯑꯗꯨꯅ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯆꯅꯨꯂꯦꯝꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯅꯦ ꯊꯔꯣꯅ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯁꯨ ꯑꯃꯠꯇ ꯂꯣꯟꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯨꯝꯅ ꯁꯨꯝ ꯇꯨꯝꯂꯕ꯭ꯔꯣ ꯍꯥ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯌꯦꯡꯖꯩ ꯑꯉꯧꯕꯤꯅ ꯍꯥꯏ ꯅꯪꯕꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯆꯦ ꯑꯁꯤꯅ ꯀꯔꯝꯅ ꯄꯟꯗꯨꯅ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ ꯏꯅꯦ ꯏꯃꯥꯒꯤ ꯄꯥꯎꯔꯥ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯍꯜꯂꯛꯇꯦ ꯃꯍꯥꯛ ꯏꯆꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯉꯔꯥꯡ ꯇꯣꯂꯦꯟꯗ ꯆꯦꯜꯂ ꯃꯥꯜꯂꯦ ꯑꯁꯣꯝꯗ ꯂꯩꯍꯧꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯕꯣ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯅꯨꯂꯦꯝꯕꯤ ꯃꯃꯤꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯊꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯝꯃꯤ ꯊꯣꯏꯅꯣ ꯑꯃꯗꯤ ꯑꯉꯧꯕꯤꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯃꯤꯠꯀꯤ ꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯥꯔꯣ ꯃꯍꯥꯛꯃꯛꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯀꯨꯝꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕ ꯍꯧꯅꯗꯦ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯈ꯭ꯔꯔꯣꯏ ꯏꯐꯝꯗꯒꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯤ ꯂꯩꯔꯣꯏꯈ꯭ꯔꯕ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯁꯦꯡꯂꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯃꯕꯣꯛ ꯑꯁꯤꯕꯒꯤ ꯆꯪꯍꯟꯈ꯭ꯔꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯆꯅꯨꯂꯦꯝꯕꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯅ ꯊꯕꯛ ꯁꯨꯖꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯂꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯅ ꯁꯨꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯌꯥꯇꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯈꯜꯂꯛꯏ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯠꯇꯕ꯭ꯔꯥ
mahakna sigumna mamabu kauba leitana ningsingliba asigumna sagai oinkhrabi mahaki mamanadi ningsingbiramgadra khallaroi haina khalu mikupta hen ningsinglei ningsinglore haina khalu mikupta saruk chama sama helei mamabu ningsing pena kapsari asumna matam sulepa leitana zakhirami jahi amagi matungni ayuk yang ngan matam amani janu lembina tumahgolaktuna mapana thoglei maduda dari eduda kanagumba amana makok maruda phina kupsinduna tumdun leiribadubu mahakna urami madugi manakta sangsinduna mahakna hai kanano dari sida tumliba nangbo mahakna kauba tadrabaduda makuna soktuna mu hawdoi adumna tawbududa tumliu misaktu masi lenglei phiduba konduna tapna hawgalei aduga asumna tapna hairei imagi chanu lembi imani wafam asida chanu lembi mahagi thamoido khangprek khanglami mamana haiba khanglabududa phuk hawgatli aduga chathui aduga asumna hairei mafam asida nahakti kai tawba lakpano chakro mafam sidagi nahak yamtuna chakro thambal punsigi asa amana makoi khujing adu paiduna jingduna puduna chatlure nungayu ipak amani haina khaluba awabagi ipak ama oiramle mafam aduda mahak minai amadagi su hena tona leirure khangma ngamdraduna masagi manakta ahinga aduda mahak lakhibani thambal na hai imagi chanu lembe imabu waroribra kanagi ima nangbu kanano ai nang masak khangde ai imani sikre thambal mahak masana tasengna maral adu yazare masana pina mahakbu tasengna warore haibase mahakna su khangi ima lakre imabu amukta nangna ngakpiyu imagi wakhal sina thelman khibana isabu thadokuna chalure isabu mirairubagi maido imaga sini tasengna phagle ima tasengna lankre aigi sumatam amada thawaidagi hena tumsisaba aigi ima ba leirami adu mahakni sikre macha aibu thadokuna chakre aigi ba leite tasigi daibak asida aigi na hebta kana su leite chatpikru mafam ase laraba yumpham oisaba tarabaso senglab laisang ipa ipuna thambiramba senglab laisang asibu mangthupigi thawrang kanu aina phajana haiga sida chalhobana donge pham oigani masidi yaraktrabadi nangak samudu paiduna induna tangani ima da dumna haigano ima taba ngamde ima bu numsidrabro nangbo imagi chanu lepi ima ase punsigi lambida lamuknari mafam asida tana ai zakzapam leitri imabu amukta nuksibi sa onkraba thamoy amada minungsigi iri khiklaga sagi saramjat adubu thadu haibati khak yaroi matam amada aise mamabu yamna nuksijaba masama oirami adubu aigi imaduna heksigi mikup adudaki mamabu nuksiba khangdami saka maibata oikrabani ai kanamtagi tengtha khonjal taningde mafam asida laukhong tawriba namu kanano yumasiga nanga kari mari leinai imagi sanu lan tribe wai sidaki hena hainingai wahi ama ani sunal h tama aigi phatraba iral asibu nangna amukta ngakpi isagi khongkhonduna nama aina haizeri asi hairaga thambalna masanupigi makhung adubu kongi tawi maduda chanu lembina phatcha thoktuna hairei ai phamda minungsi habtu leite ai thamoibu nauthemgi haina khalibdo kaidong nungdo oithomai chalo nangsu nangga lapchat manaba kanamu thiru cho thunglu phamaduda nang yare khwam oyo kariguma nangna phamasida leitaba yade hairagana ayak maphamase thadoktu zakhige taning tamni hingjau Thambal masagi uphamda langtre haina kan haijarami adubu chanu lembi ki thamoina khak yaramde thambal upai leitre masagi thamoi adubu bahangna mayek singna khangle mafam aduda leptu leiba ngamlaktre aroibu oina asum haire phare isagi thamoina adu yaukhrabanina ima chatlagi imagi chanu lembi nakok phawu siktana nugaina leibu oyuko nakpi pam thoktraba iral asibu puduna ai amuk chakshaki isagi mangda amuk hana aigi sakasi utleroigi asum haiduna makhong khongthang adu anirak ahumlak thangi chanu lembi
ꯀꯥꯏꯊꯣꯛꯂꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯃꯤꯅ ꯎꯖꯔꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯃꯤꯔꯥꯏꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯒꯤ ꯊꯥꯡꯈ꯭ꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯃꯩꯔꯤꯅ ꯋꯥꯏꯅ ꯆꯥꯛꯂꯤ꯫ ꯆꯩꯅꯥ ꯀꯌꯥꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯅꯆꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯏꯗꯣꯝꯂꯦꯟꯕ ꯄꯨꯟꯁꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯆꯕꯅ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯔꯔꯤ꯫ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯄꯤꯈꯤꯒꯅꯨ ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯆꯅꯨꯂꯦꯟꯕꯤ ꯃꯤꯠꯀꯤ ꯄꯤꯅ ꯃꯥꯏꯊꯣꯡ ꯑꯗꯨꯃ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯆꯥ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯊꯝꯕꯥꯜꯅ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯤ꯫ ꯏꯆꯥꯕꯨ ꯅꯥꯏꯇꯣꯝ ꯊꯝꯂꯝꯗꯨꯅ ꯂꯝꯕꯤ ꯑꯃꯗ ꯏꯃꯥ ꯆꯠꯂꯨꯔꯤ꯫ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯄꯟꯊꯧꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤꯗꯣ꯫ ꯏꯃꯥ, ꯅꯪꯅ ꯄꯟꯊꯧꯁꯨꯅꯤ ꯄꯥꯂꯦꯝꯁꯨꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯆꯥ ꯑꯩ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯗꯦ, ꯑꯍꯤꯡꯁꯨ ꯑꯃꯠꯇ ꯇꯨꯝꯗꯦ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯃꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯅꯤ ꯍꯟꯕꯤꯔꯛꯈꯣ ꯍꯥꯏꯅ ꯃꯄꯨ ꯃꯍꯥꯛꯇ ꯅꯤꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯍꯜꯂꯛꯂꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯅꯪ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯨ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫